खुरमजरी SKTV News पुयेंबिरी बपुम नमकपो लाइखोरम थोइथोइ चनुना तराम नोकचिरी अहानबदा मरोइबा पाव हौखिबा थौदोकसिंग काउथोकपा अमदि ngakpiduna अनौबा लेंगाक असिगी मखादा चौखट थौरांगदा मंगजिल थानबा होनमिनसि हाइना कैसामथोंग एसीगी MLA सापम निशिकांतना फोंदोक्रे Delhi da pangthokhiba AI summit ta furit lawthoktuna khongjang changsinkiba myoising police na fajinkiba mayok tangasi Manipur Pradesh Youth Congress Committee na khongjang changsinkhu Hauzik pau sandong na pizari हौखिबा थौदोकसिंग काउथोकपा अमदि ngakpiduna अनौबा लेंगा सिगी मखादा चौखट थौरांगदा मंगजिन थानबा होनमिनसि हाइना कैसामथोंग एसीगी MLA सापम निशिकांतना फोंदोक्रे वाफम असि बेस्ट चिल्ड्रंस एंड फैमिली फिल्म गे कैटेगरी दा इंडिया गी ओइना अहानबा ब्रिटिश एकेडमी ऑफ फिल्म एंड टेलीविजन आर्ट्स बाफ्टा अवार्ड फंगलख्रबा बोंग फिल्म दा राजू अग्रवाल गी सक्तम लौखिबा अंगोम सनामतुम अमदि सपोर्टिंग एडल्ट कैरेक्टर गी रोल लौखिबा सदानंद हामोंबो तरामना ओकपगी थौरंग मरी लेनेना फोंदोखिबनी कैसामथोंगदा लेबा MLA गी युमदा पांगथोकपा थौरम अदुदा टीम निसिकान की मेंबर हामोम कुमार अमदि अनौबम मेघचंद्रना मरुओइबा म्युइसिंग ओइना सरुक याखी थौरम अदुगा मरी लेनेना MLA सापम निसिकांतन हाई इंटरनेशनल की थाकता असिगुंबा अवार्ड अमा फंगलकपा हाइबसी इंडिया अमदि मणिपुर की ओइना साउथोक सनिंगाइनी फिल्म असिदा मणिपुर खुनाइना थेंगनरिबा अवाना अमदि ओइरिबा फिल्म कया मयेक सेंगना उतली मदुगिदमक फिल्म असिगे डायरेक्टर लक्ष्मी प्रिया देवी अमदि कास्ट एंड क्रू खुदिंगमक थागतपा फोंदोक्ली फिल्म असिना लमदम असिदा खुंदामिनरिबा पुमनमक नुंगशी चानना अमदि अपुनबगी सक्तम ngakna hingminasi haina piriba paujel asi aikhoi khudingmak na ngakna hingminasi haiki MLA nisikantna makhatana haikibada टीम निसिकांतना मियाम की थबक थौरम मपुंग फाना ngasi फावबा पांगथोक्तुना लाकली हौखिबा चही अनि हेना लमदम असिदा थोकलिबा इरांग अमदि PR लेंगाक लेबना मियाम की चौखट थौरांगी थबक थिनथरुरबसु चीफ मिनिस्टर युमनाम खेमचान लुचिंगबा अनोबा लेंगाक असिगी मखादा अहिंग नुंगथिल खाक्तना मियाम की थबक पाइखतली थोक्रिबा इरांग अदुगे मनुंगदा लेंगाक अदुगे चीफ मिनिस्टर ना लुचिंगदुना कैबिनेट मिनिस्टर सिंगना वारेप लौरगा MLA सिंगना मतुंग इनबा खक्तनी मरम अदुना ओइखिबा फिबम अदु मियामना खंथरगा MLA सिंगदा मराल सीदनबा महकना अपील तौखी लोइदना हौखिबा थौदोक सिंग काउथोकपा अमदि ngakpiduna अनौबा लेंगाक सिगी मखादा चौखट थौरांगदा मंगजिल थानबा होनमिनसि हाइखी Movies in inspiration among कोयला उसे कोयला तो भी probably for filmmakers but अकोई की समाज की कोयला मणिपुर से मुंशी चानाबा इंग्लिश है humanity हिंदी है इंसानियत अदुगा मेटर है मेनुशिया अदुगा अकोई बिलीव करते हैं there is unity in diversity अदुगी वाटंदा मणिपुर से काय दबा अमंता कोयला मुंशी चानना अकोई ओके अनो सरकार सुना है अदुगा अकोई we move forward for peace and harmony Okay, ano सरकार mana है, ano ba अकोई की चीफ मिनिस्टर को मिलीवा, अकोई श्री युनाम खेमचंद जी मां लागू है, अदु को वॉर फुटिंग का ताकत से सुबह होवे। Delhi da pangthokhiba AI summit fure lawthoktuna protest tawkhiba thomi sing police na fajinkhibagi mayok tangasi Manipur Pradesh Youth Congress Committee ki thomi sing na khongjang jangchinkhre BJP Manipur Pradesh ki mahila morka amasung BJYM na changsinkiba khongjang singi mayok tasu kholau kaya lauki Delhi da pangthokhiba AI summit ta furit lawthoktuna protest tawkhiba thomi sing police na fajinkiba dubu yaning da phongdoktuna ngasi masing yamlaba MPYCC gi थौमी सिंगना इम्फाल की कांग्रेस भवन दगी थोरक्तुना प्राइम मिनिस्टर नरेंद्र मोदी की मितम मई थानब होनखी मदुदे सिक्योरिटी फोर्स का चावना मुकनब थोखी खोंगजंग अदुगा मरी लेना MPYCC की प्रेसिडेंट वाहेंगमम आनंद हाई AI समिट अदुदा चीना ना साबा रोबोट अमा पुथोक्तुना इंडिया की नहा कयाबु मालेम की मियाम ममांगदा इकाइबे नंगहनखिबा अदुगी मायोक्ता इंडियन यूथ कांग्रेस की थौमी सिंगना प्रोटेस्ट चथखी प्रोटेस्ट अदुगी मायोक्ता BJP मणिपुर प्रदेश की महिला मोर्चा अमदी BJYM की थौमी सिंगना लंबीदा थोक्तुना लाउखोंकी
BJP Manipur Pradesh ki Mahila Morcha amadi BJYM ge thawong adu chahi ani hena lamdam asida asi na thokiba amadi awana taraba miyamdagi hena lumna lawrabra haibasi hangningai oi ngasi Congress Party gi naha singna security force kamukna duna changsin ba khongjang asi Manipur amadi India gi naha singi punshi kannaba chathabani haina mahakna makhatana phungdokhi Youth Congress ng asi bawg na lauri ba se Youth Congress ki subida gi natte doi ngasi lauri ba sidi thabok phangdraba na singi amadi lairaba longmi sinmi ima ibel singi dabakta laugduna lakpone koi phalau handakta panglokiba AI summit New Delhi da panglokiba adugum laba summit aduda bharat India di pumloi loina amadi karimta khakna yo thokre artificial intelligence ki sector da karimta ngamjadaba karimta haijadaba karimta laijadaba gum yote thangte utu patu khara pudhokan de AI summit aina bharat ki yam graba badi tongan ba world ki country kya ma invite tori ba se masi India si yo thoi bani India se Narendra Modi na amadi BJP laiyak da BJP ki sason me ka da lai ba India se tat ki advertise ki sasoni asigumba advertise ki sasona sida bharat ki izzat mangwa tare amadi ai na khoi da piba khudong chaba sing asina khoi ki traditional oiba employment kya ma mangwa tare ajuna Youth Congress na yamna democratic oiba mong da sangsin ba khongstat adubu yamna tamtheiba mong da atokpa laiba Myanmar da Bangladesh ta toba protest tong na nokna viva BJP na adugum laba Narendra Modi na shirtless protest ga ita akhoi da phi thong da bi wangang di base masi BJP ki oina madi bharat miyam ki oina adugi batik laibak thibai kai ningai ni Rule of law leitraba matamda democracy wahanthok leiroi haina Supreme Court of India Justice and Kotiswarna phungdokre wafum asi ngasi High Court of Manipur gi tarahumdoi suba mapok kumonga mari leinana criminal law gi matangda pangthokpa nomugi oba lecture series program amada mahakna phungdokhibani High Court of Manipur amadi Manipur Judicial Academy anina sillaga High Court of Manipur gi auditorium da pangthokpa thoram aduda Supreme Court of India gi Justice Sanjay Karol amasung Justice and Koteshwar High Court of Manipur gi Chief Justice M Sundar Court asimaki Justice A Koneshwar Sharma Justice A Bimol Manipur Judicial Academy gi Director Justice Golmai Gaiful Siluna chingba mioi kayana saruk yakhi Thorum aduda saruk yakhiba Supreme Court ki Justice and Koteshwar na hai malem gi oina honglukliba logi ahongba sida Manipur su yawba ngamnaba ki damak hotnaba mathau tai karigumba masida hotna hodaba thoklabadi maning hanba lamdam ama oiraga lehoragani digital gi matam asida cyber threat asisu mioiba khunaida khwaidagi chaitheng piba hiramamani masina maram oiraga Data Protection Act 2023 amadi Data Production Rules 2025 na piriba kanglon sing nainaba mathau tai irang leiba mafumda kaidongaida chaukha thorang mapung fana paikhat pangamde haiba wafum Justice Koteshwar na phongdokladuna khunayasi ingtappa leiba ngamnaba lawyers tingna chauba thodang lominasi leibaga sigi constitution na piriba logi kanglon sing hena mapangal kan hanna bahotnaminasi rule of law leitraba matamda democracy wahanthok leiroi haina makna makhata na phongdokhi Because the law evolves. Law is nothing but the reflection of the experience of life. Law is not just mere academic syllabus or some knowledge which is taught in the classrooms. It is much more than that. Because the application of law principles which you have been taught in the colleges, which you have learned in our practice, the actual problems of life. Law is a dynamic, constantly evolving dynamics for which we must be, first of course, fully grounded on the principles, the basic fundamentals of law. Once we have the fundamentals of law clear in our mind, how do we apply in the constantly changing scenario of our community, our society, life is the real how we apply. That's the real skill which is going to be taught by these experienced persons in the field of law. None district ke Karwang Muanung Tek Khulna railway project ki damak Pikiba lamdagi henjinna losil lakpagi matangda ngasi maikay adonggi miyamna ngasi dagi wakat khongjang jangsin bahokre Chayet naba sigi matangda waroshin nama puraktriba fawba akak naba mafum kharada railway gi thabak thoram sing thingzillagani haina warep lokre Puning Muanda leiba None railway station da Jathakiba wakat khongjang adu NF railway na hena lotion kiba lamgi compensation
pinaba demand tawraduna changsinkhibani khongjang aduda no settlement no work respect our traditional land rights amadi don't suppress us in the name of development haina thaba banner amadi placard kaya su sizinaki khongjang aduda railway affected land owners association of chairman Forsant Kumbana Hai railway station asigi platform area oiriba CNS number 87387 dagi 88500 fawbagi lam asi karwangma nungtek khulgi miyamna piba laikre pikriba lamgi sarukasi dagi henjina railway na henba lam khopchilapani hiramasigi matangda none district ki DC da memorandum kayara khanna piba laikre loidana railway ki officials sing da su khunja sing yauna punna reserve tawminasi haina khanghanba laikrabasu ngasi fawba tabidana leiri oirakliba fiba masida khunja singi atopa pambai leiraktaba maramna ngasi dagi wakat khongjang asi changsinba hobani chayet nariba sigi matangda warishin ama puraktriba fawba CNS number 87387 dagi 88500 fawbagi marakta railway gi construction gi mari lainaba thabak thoram amata paikhatpa yaroi haina mahakna phungdokhi akoi karomon nungte ki khun asida railway na CNS number 87837 digi hauraga 88500 fawbagi manung sida platform area ni akoi na moida pithokiba acquire tawkiba lam adudigi hena beyond acquisition area da moina encroach tawrakpa adugi matang dagi akoi sit in protest se phamjabani repeatedly akoi na deputy commissioner da memorandum yam we have apprised to the railway department also for conducting joint survey adu mokoi na sukta tabi de thoksabi de aduna upai lai dabagi akoi ngasi peaceful sit in protest se phamdabi ade haina akoi ngasi digi haure ngasi digi hauna masigi problems solve tawdri phawbada construction work within this area hojik pankiba CNS number asigi manungda no railway construction se akoi na allow tawde tawlaroi haibise media gi thongda akoi na lauthok sabani Science Teachers Forum Manipur amadi Eastern Ideal High School akampatna silaga Women in Science Catalyzing Viksit bharat haiba themda nimfu suba National Science Day English ngani kuntaru ki thoram pangthokre akampata leiba Eastern Ideal High School da pangthokhiba thoram aduda school asigi headmistress T Suchitra Science Teachers Forum Manipur ki President NG Keso Forum asimaki Vice President CH Mobi amadi Nabakumar Singh Yumnamna Presidium members Singh oina sarukaki Tauronga mari lainana Science Teachers Forum Manipur ki General Secretary Khatrimayum Sana halna phungdorakpada Science chawkhatnaba hotnabada achouba thodang lorambata natana kumja listing amaga chamapan kuntra da physics da India ki oina hanma Nobel Prize phangkiba Chandrasekhara Venkata Ramanbu ningsingba oina kumja listing amaga chamapan Marfu tarik ki February kunni pandagi hauduna ngasi fawba India pumbada National Science Day gi thoram asi pangthoktuna lakli Science Day pangthokpagi pandamdi tungi yumbira loirakadaba mahiroi singda science ki maramda ningthina khanghanduna ahenba wakhalo sing hengatnaba hotnabani Prime Minister Narendra Modi na Viksit Bharat ama semgatnaba ki manglan asida nupi singna science ki thabak thoram singda yaushilabadi Viksit Bharat ama sagatpada henna khongjel yangsin ba ngamgani hainasu mahakna makhataki angang singda akogi scientific temper se masi impart toba adaga aikoina India government tawre posina aikoi raman puthokiba numitu mapalak pagi wani adaga numisida tawgadori city science scientist sing technology sing ayam sina lawriba kogi leibag ama develop torko matamda madura tawriba aduga maruina angang singda piri sina moida scientific temper ma piba aduga kadigumba punsida thengnariba thodo wa thokudi maksida scientific method haitare isamjamba ni ko asigi mathang manau naina kamai tung tawgadagi haiba adugi potuma piba aduga sagi raman infraction hojigi modern kaitakan kaino sida lakwa matamda magi contribution se mana piri baramani pe every kaino da substance kudimaki masigi magun nei narko matamda masi yamna maru yam tawba ana hojiti raman spectroscopy si maman tangaba leire ad madugi mapa sila akanda sagi tawrisini aduga handak maksu thamiba thim si women in science at catalyzing Viksit Bharat
Delhi Chief Minister Oiramba Arvind Kejriwal yauna Manish Sisodia bu aranba case pansinduna jail da chahi kaya thamluraba matung court na maral leite haina thadorakiba dugidamak Aam Aadmi Party na Manipur na nungaiba phungdorakli hiramasi gi matang da AAP Manipur gi state coordinator na thadorakpa cherol mana hai Chief Minister Oiriba mioi amabu jail da thamjin ba haibasi BJP gi pangdabagi thawongni Arvind Kejriwal amasung Manish Sisodia bu fazilaga thamlubasi political corruption na tauba ngamma maral leitaba mioida chathaba khwaidigi chawba criminal conspiracy amani haina maral sirakli adubu ngarang Rose Avenue Court na Arvind Kejriwal amasung Manish Sisodia ga loinana mioi kunmathoi maral leite haina thadorakibani Court na thamlakpa warol gi matung inna makhoi gi mathakta siram liba maral sing asi yumfam yaudaba aranba allegation ni haina su phongdorakli power season aduna political gi opponent singbu namtharaklabadi miyamna kaidonungda tumina leithokloidabani aikhoi su democracy asigi saruk ama oina chumbagi damak lefam thoi haina cherolasina makhatari Delhi Chief Minister Oiramba Arvind Kejriwal Aam Aadmi Party AAP gi Luchingba Sisodia amadi ataibioi kun humdoibu court na maral leiramdre haina thadorakpada CPI Manipur State Council na nungaiba phungdorakli hiramasi gi matangda council asigi Imphal West District Secretary na thadorakpa cherola mana hai India si democracy chatpa amadi lobo ikai khumnaba leibak amani adubu BJP amadi center da lengak pairiba makhoi khuzok kharana power paibagi khudong chaba lawduna Kejriwal amadi atai mioi kharada maral thangzillaga jail da thamki adubu court na makhoi sing adu maral leiramdre haina thadorakibani court na chumba puthorakpa haiba si leibak asida chatnarakliba democracy bo kanbada mateng oiragani loinana democracy gi damak chen chongliba pumnamak ki mafamda pangal soidana haplagani haina cherola sina makhatari paumit yang tabiri singbu marak thana tendo break amatang lominasi SKTV na local operator singidamak nungairaba pau puduna luxury high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magul leiraba service asida adumsu yawiu Akupa Marol Gidamak mobile number 7005259437 Natraga 8974209157 da call tawbiratuna khangbiba yagani New Criminal Laws and Crime Scene Preservation Haiba Hiramda Nomugi Oiba Khana Nainabagi Thoram ama ngasi Thawbal District ki Kiam Babu Kaithal da pangthokre Thawbal Police Station Sinduna Babu Kaithal da leiba Meitei Community Joint Coordinating Committee gi Sanglen da pangthokpa thoram aduda Thawbal District Police ki Additional SP LO Devya Tanwar Thawbal Police Station gi SDPO O Ajit Officer in Charge S Ibomcha Thawbal Municipal Council gi Ward number Taranithoi Taramanga amadi Tarataruki Caretaker Councillor Singna Maruoiba Mithungnan Sing oina saruk yakhi Thauramgi saruk ama oina Manipur Police Department gi makhada leiba Forensic Science Laboratory gi expert singna crime ama thokpada micham miyamna karichection thaurang logani haibagi matangda resource person sing oina wangangki loinana crime ama thokpada public na tawgataba amasung tawroidaba kayagi matangda su demonstration pangthoktuna takpi tambikhi Thasi ki haukiba tangkun manga da Manipur Police ki kangbo amana Singzamai area dagi phare hairiba Faudel Moirang Pali dagi Nagpam Sivananda to paming amuthoi amadi Imphal West District ki Kwakaitel
ngana pithong mapalda leibi Divya Mongzam hairiba mioi ani asi lona thingkraba lal holo PREPAK ka karigumba hiram amatada mari leinade haina singdorakli hiram asigi matangda lal holo asigi Department of Publicity and Propaganda gi Publicity Officer Mangal Khumana khutiek piraga thadorakpa cherola mana hai Nagpam Sibananda to paming amuthoi amadi Divya Mongzam hairiba mioi ani asi loop asigi sel thadok thajin tawbaga mari leinana fare haiduna pauche amade electronic media singda yaribasi People's Revolutionary Party of Kangleipak PREPAK amasung masigi lanmi sanglop Red Army ga karigumba hiram amatada mari leinade Manipur Police ki mahusadage hainaduna laklaba semjin sajinba amadi chinthibagi hainabi sting adu nauhongnana mati fonglokpani haina cherolasina makhatana fongdorakli Lo na thingkraba lal holup Kangleipak Communist Party PWG MC Unification na mioi ahum gi mathakta athingba thamlakpaga loinana mioi ahum asidagi miyamna lapna leinaba lal holup asina khangalakli KCP PWG MC Unification gi PRO chingkhai nganmana khut piraga thadorakpa cherola mana hai singjamai thongam laikai dagi thokchom Sankar singjamai mayengbam laikai dagi sarungbam Premananda amadi malom bazar dagi Khoisnam Sunil Kumar hairiba mioi ahum asi KCP PWG na wakhal taminana ba haibada magakanduna leibadagi cheksin wafam asi thambani Thokchom Sankargi awang potsang bomda leiba stone trussing amadi mahaki contract work khudingmak athingba thamle sinmi singna hairiba mafam sing asidagi lapna leibiu sarungbam Premanandagi singjamai mayai laikai da leiba olpam asisu athingba thamlaba maramna miyamna hairiba mafam asida changbiganu karigumba fatanungda thoklabadi madugi afafatagi tekchak KCP PWG na puroi loinana oil pump asigi mamangda hangliba ICICI bank asi mafam amada hongdoknaba khanghalakli karigumba fatanungda thoklabadi madugi tekchak party sina loroi haina khanghalakli Khoisnam Susil Kumar asi lenga ki employee ama oibana mahaki imung manunggi tanaraga thabak torakpana afaba oigani hairiba mioi ahum asi miyamna loina danaba amadi khut tharakpa matamda miyamna lana lodana basu cherolasina makhatana khanghalakli Manipur lenga ke Department of Education S na sinduna Palace Compound laiba City Convention Center da numit nini chupna pangthokiba State Level National Science Day English ngani kuntaruk ngasi loishinkre Women in Science Catalyzing Viksit bharat haiba wakhalon da pangthokiba thoram adugi manung channa class 9 dagi 12 fawgi manung da laiba mahiroi singi quiz competition da hanba anisuba amadi ahum suba tarakraba KM Blooming Higher Secondary School Thobal Kakching Higher Secondary School amadi Sainik School Imphal da case prize memento amadi certificate piduna pukning thogatki Tharonga mari lainana Additional Director of Education SH Manipur gi dangmai manglemna phungdorakpada state level gi thakta pangthokiba National Science Day gi thoram asida district 13 dagi lakpa tongan tongan ba schools singi mahiroi singna sarukyaki adom oinamak live Leiba asida thokliba thodok asina district kharagi mahiroi singna thoram asida saruk yaba ngamdaba simak laibak thibani mahiroi singna science ki lamda hai singlaba expert singo unaduna interaction tawbatana tana makoida science ki ahenba losing leihanaba honariba simak yamna foba khongthang amani tungi umbire loirakadoriba inkhalakliba mahiroi singda science ki kanaba sing ningthina khanganduna science te hena pukning changnaba pandamda leingakna asigumba thoram asi paikhatpani haiki Science Day on 28 February. It's held for since yesterday, and the main theme is for sensitizing the students, the use of the science and the requirement of the science. And in fact, we are very much lagging behind in the science. So these 2 days program, we have some resource person yesterday and today. We have some exhibition as well that we have seen here. India Pummada Pangthok Liba Viksit Bharat Youth Parliament English ngani kuntaru ki saruk ama oina Ziribam district su Ziri College na Nodal Institution oiduna district ki thakta ngasi college asigi auditorium da Youth Parliament ki thoram pangthokre
50 years of emergency lesson for Indian democracy haiba topic to yungfam oiraga pangthokiba district level round gi Viksit Bharat Youth Parliament aduda chahi 19 dagi kunmanga fawbada leiba naha kayana saruk yaki thauram aduda State Election Commission gi Secretary TH Manoranjan Ziri College ki Principal RK Sanachaubi Devi amadi Ziribam Higher Secondary School ki Principal Oiramba L Ranjit Kumar na chingba miyoi kayana saruk yaki thauram aduda 50 years of emergency lesson for Indian democracy haiba topic asida tongan ba wafum kaya marum phungdong nakhi Housing amok state asida ngasi gi oikhiba yi ngasagi pau pizeri ICAR Regional Center Imphal Party ki phungba report ki matung inangasi state asida khwaidagi sabagi chang Celsius degree kunmanga oiki aduga khwaidagi ingbagi changna Celsius degree 8.5 mangane Nungshite yawi sing manal ki changna ayukta chada marifutara humdoi amasung nungtildana chada kuntra manga oiki Aroibada maroiba pausing amuka hana pizari Haukiba thaudok sing kauthokpa amadi ngakpiduna anauba lengaga sigi makhada chawkhat thorangda mangjil thana bohona ministry haina kaisam thong AC gi MLA sapam nisikandna phongdokai amasung Delhi da pangthokkiba AI summit ta furit lawthoktuna khongjang sangsin bamioi sing police na fazin khibagi mayokta ngasi Manipur Pradesh Youth Congress Committee na khongjang sangsin khrei Matang sida bulletin asi loishinjare Manipur miyam gi punsida khwaidagi hena chawkhatpa amadi malem gi e pau singi damakta SKTV News po meeting taduna review khurumjari